Hello everyone, welcome back to my channel. So tablo ke channel da mayam bu taram na ukjari. Handak ki video sina nini humni mamang da loki ba video ne. Ado aina thabak ta katang busy laibai maram oi baduna ai upload to bangam khitre. mayam masigi video se ekhogi rati yatra hai bani ko. Mayang maronda rati yatra hai na khangnai. Ado akoi meitai da akoi sida di ko kang chingba hai ra khangnai ya ba ko. Hadi akoi gi sigi ishor sigi maming se jagnath hai na khangnai. Jagnath hai pai bungo se sumaina u na semba gari sida phamhal laga phajana ason thana ko na phamhal laga ko sumaina gari sida thauri se pul laga sumaina sorok ta chinga puraga akoi chahi da murak anini humni sumaina tawbase akoi gi laibak phabana kali ado ishorgi hojikti mapam hanadi am tawrame sumaina hojikti mapam gyara tawba sumana gari da ishor ge sumana chingbase rati yatra da chingbase aje kaya tawdre aje asambada dum ishor gi puja dum samlapta tawna re ba ko ado akoi gi laibak phabana ha khalle sumaina akoina ishor gi gari gi thauri se pai chingbi ishor bu sumaina seba tawba ngam jaba se ko aduna mayam akoi sida ko handak chahi gi aroiba kang chingkhibagi numitse kamai tawri ado mayam video se makha tana yengbiu anobo mi yengbiba taragadi like and subscribe to wa kawiram gano video se loi phau yengbiu makha adum uchurake